Ngarang numidang sakangdaba singna tera lokrakpam lekaida leiba social media influence RK Ichen Thoigi Firol yonba dukanda bom langsilamle laibak fabadagi bom adu pukai hudabana thokhaningdaba thodok thokhaudre hairi thodok thofamdagi fangba pau amagi matung ina ngarang numidang pung 8:53 rom tarakpa duwaida RK Ichen Thoi ki machi RK Bonita na dukan lonsinaba Achaiba Firol Komjinaba Hotnaringaida Sakangdaba Mioi Ohum Honda Activa scooter amada lakki gari adu RK Ichen Thoigi dukan mapadagi khara hendok kham laba matung makhoi ohumgi manungda ama gari dagi kumtharaktuna RK Ichen Thoigi dukan mamamungda bom adu langsin dukan manungda bom adu langsin lamlaga khonglei tuna mafam adu thadoktuna naurem thong taba lambi romda Honda Activa adu tatonglaga chen khibani hairi RK Ichen Thoigi dukanda bom langsil lamle haibgi pau hek fangbaga SDPO Imphal and Ingocha Imphal Police Station gi OC Nares amadi Imphal West District Police ki commando team sing mafam aduda changsil laktuna bom adu asoi ngam yaudana lokthokki Imphal West District Police Commando gi team sing na so maikai kayada chaithoktuna bom langsil lamle bamiyoi sing adu gi khongul likhi thodok adu ka mari leinana Imphal Police Station na case ama lokhatpaga loinana thizin humjin bagi thabak chathaba hokre hairi Thodok aduga mari leinana RK Ichen Thoina hai social media da ning tamna wafam khara fongdok lubagi dama mi amabu sirashanu haibagi matagum bom hekta langsin bagi thawong ase yamna pangdabgi thawong ni mahakna fongdok ki bawafam sing da yaningdaba kaya leirabasu ningthina wari sanasi waroshin purakna bahotna minase madudi natadana aki akhang pibagi thabak asidi tawbiganu hauzik lamdam asida chathariba puba thangba ngamloidaba extortion kidnap toraga ransom tanba bom langsinduna nongmai kapsinduna aki akhang pibagi thabak chatharakliba kaya ase Manipur lengak na sumityeng changbiduna lopham thokpa thabak sing lokhapiu hainasu mahakna makha tana fongdokhi Asigumaba ingoda thamaiba langjalaiba ai shibata natana lemit ada laiba thangnaba amadi dukan loisanbiriba agi inaw nupi angang kaya do sirasunu haina tawraiba yamna laipang macha tadaba yam ikai ningai oiba thodok asi miyam khangna ima khoi yauraga ibung khoi yauraga wakhan taminabagi achengma matam adu nachanna jungai jari nachanna juni jari Manipur Sarkar da aina appeal tawjaning madi aikhoi ki Manipur asida ka henba demand tawrapa mihan mipun mipha mipun ahing noyai khangdana angang nubi khangdana tawraiba sigumlaba yamna criminal oiba crime achou chobase athuba matamda sarkarna warushin ama purakpani khangde amadi tangdu leita bama purakna bo honabada Manipur Sarkar gi lokham thokpa responsibility duda RK Santhubina lohoni migi apamba lejai Smai tokdana moina yanadaba kya leibadu Santubi yaningdaba leiraga su moi kokpoga wari watai sanadana khonadana tawgadabadu smai toroga bomdu ai leingaida ai thanda leingaida langjalambadu kaigumba ai si sireng khalo bomdu pokhaidana siragadi hujeki langjalamiba party sina hayeng nongalaga lanjagare aikhoi soigare khokhare hairaga smai toroga loisanadoira mi magi puchibu smai yaningdaba leiraga moina bom tawdona yumlakta smai na langjanbase si ai yaningde